ꯌꯥꯝꯅ ꯀꯨꯏꯈ꯭ꯔꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯇꯨ ꯈꯣꯡ ꯄꯨꯝꯅꯃꯛ ꯏꯁꯤꯡ ꯂꯝꯕꯤ ꯑꯣꯏꯗꯨꯅ ꯍꯤꯗꯤꯡꯒ ꯂꯂꯣꯟꯕ ꯀꯟꯅ ꯇꯧꯔꯤꯉꯩ ꯃꯇꯝꯒꯤ ꯋꯥꯔꯤꯅꯤ꯫ ꯆꯥꯎꯕꯤ ꯃꯄꯨꯔꯣꯏꯕ ꯀꯥꯏꯅꯈꯤꯕꯗꯒꯤ ꯃꯕꯨꯡꯁꯤꯡꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯃꯕꯨꯡꯁꯤꯡ ꯑꯗꯨ ꯍꯤꯗꯤꯡꯒ ꯂꯂꯣꯟꯕꯅ ꯃꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯕ ꯁꯤꯟꯐꯝ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯠꯇꯕ ꯃꯇꯝꯗꯗꯤ ꯂꯦꯝꯅ ꯈꯛ ꯂꯩꯊꯣꯛꯂꯝꯗꯦ, ꯏꯪꯈꯣꯜ ꯅꯤꯡꯊꯤꯅꯁꯨ ꯀꯣꯏꯔꯝꯃꯤ꯫ ꯅꯣꯡꯃ ꯃꯕꯨꯡꯁꯤꯡ ꯑꯗꯨꯅ ꯍꯤꯗꯤꯡꯒ ꯂꯂꯣꯟꯕ ꯆꯠꯇ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯏꯪꯈꯣꯜꯗ ꯈꯥꯃꯦꯟ ꯈꯔ ꯊꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯂꯂꯣꯟꯕ ꯆꯠꯄ ꯇꯥꯔꯗꯨꯅ ꯃꯆꯟꯅꯨꯄꯤ ꯑꯗꯨꯗ ꯀꯧꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯕꯦꯝꯃ ꯆꯥꯎꯕꯤ, ꯑꯩꯈꯣꯏ ꯉꯁꯤꯗꯒꯤ ꯑꯃꯨꯛ ꯂꯂꯣꯟꯕ ꯆꯠꯄ ꯇꯥꯔꯦ꯫ ꯑꯗꯨꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯊꯥꯔꯝꯂꯤꯕ ꯈꯥꯃꯦꯟꯁꯤꯡ ꯑꯁꯤ ꯅꯉꯣꯟꯗ ꯁꯤꯟꯅꯔꯝꯕ ꯇꯥꯔꯦ꯫ ꯅꯨꯡꯇꯤꯒꯤ ꯏꯁꯤꯡ ꯆꯥꯏꯕ ꯀꯥꯎꯕ ꯌꯥꯗꯦꯀꯣ꯫ ꯌꯦꯡꯉꯣꯏ, ꯅꯪꯅꯅꯦ ꯏꯁꯤꯡ ꯆꯥꯏꯕ ꯍꯦꯛ ꯀꯥꯎꯔꯕ ꯑꯗꯨꯒ ꯄꯥꯜꯂꯛꯄ ꯈꯥꯃꯦꯟ ꯑꯗꯨ ꯅꯪꯅ ꯍꯦꯛ ꯆꯥꯔꯨꯔꯕ, ꯍꯟꯗꯛ ꯄꯣꯛꯂꯛꯀꯗꯧꯔꯤꯕ ꯅꯆꯥ ꯑꯗꯣ ꯍꯪꯉꯣꯏ ꯑꯣꯏꯅ ꯄꯣꯛꯀꯗꯧꯔꯤꯕꯅꯤꯅꯦ꯫ ꯅꯪ ꯏꯁꯤꯡ ꯆꯥꯏꯕ ꯀꯥꯎꯒꯅꯨꯀꯣ꯫ ꯃꯆꯟꯗ ꯁꯤꯟꯅꯔꯝꯂꯒ ꯃꯈꯣꯏꯗꯤ ꯑꯗꯨꯃꯛ ꯍꯤꯗꯤꯡꯒ ꯂꯂꯣꯟꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯍꯥꯏꯅ ꯆꯥꯎꯕꯤꯗꯨ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯅꯣꯝꯕꯗ ꯈꯥꯃꯦꯟ ꯏꯁꯤꯡ ꯆꯥꯏꯕꯗꯨ ꯃꯥꯗꯤ ꯑꯗꯨꯃꯛ ꯀꯥꯎꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯁꯥꯅ ꯂꯩꯍꯥꯎ ꯆꯦꯜꯂꯕ ꯂꯝ ꯑꯣꯏꯕꯗꯒꯤ ꯈꯥꯃꯦꯟ ꯑꯗꯨ ꯅꯤꯡꯊꯤꯅ ꯄꯥꯟꯗꯨꯅ ꯆꯥꯎꯕꯤ ꯃꯕꯨꯡꯁꯤꯡꯒꯤ ꯋꯥ ꯊꯣꯏꯅ ꯅꯤꯡꯁꯤꯡꯂꯨꯕ ꯇꯧꯗꯅ ꯑꯗꯨꯃꯛ ꯍꯦꯛꯇꯨꯅ ꯆꯥꯊꯣꯛꯈ꯭ꯔꯦ꯫ ꯃꯕꯨꯡꯁꯤꯡ ꯍꯜꯂꯛꯇ꯭ꯔꯤꯉꯩꯗ ꯀꯨꯝ ꯊꯥ ꯁꯨꯔꯗꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯄꯥꯡꯖꯔꯦ꯫ ꯃꯆꯥ ꯍꯪꯉꯣꯏ ꯑꯃꯁꯨ ꯄꯣꯛꯂꯦ꯫ ꯍꯪꯉꯣꯏ ꯑꯣꯏꯖꯔꯕꯁꯨ ꯃꯕꯨꯛꯇꯒꯤ ꯇꯥꯕꯅꯤꯅ ꯆꯥꯎꯕꯤ ꯃꯆꯥ ꯍꯪꯉꯣꯏ ꯑꯗꯨꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯪꯉꯣꯏ ꯑꯗꯨ ꯆꯥꯎꯔꯩꯁꯨ ꯌꯥꯝꯅ ꯀꯜꯂꯝꯃꯤ꯫ ꯃꯇꯝ ꯁꯥꯡꯅ ꯀꯨꯏꯅ ꯍꯤꯗꯤꯡꯒ ꯂꯂꯣꯟꯕ ꯆꯠꯂꯨꯕ ꯃꯕꯨꯡꯁꯤꯡ ꯑꯗꯨꯁꯨ ꯍꯜꯂꯛꯂꯦ꯫ ꯃꯈꯣꯏꯅ ꯊꯨꯡꯂꯨꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯍꯪꯉꯣꯏ ꯑꯗꯨ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯦ꯫ ꯃꯆꯟꯅ ꯍꯪꯉꯣꯏ ꯑꯣꯏꯅ ꯄꯣꯛꯂꯝꯕꯗꯨꯗ ꯃꯕꯨꯡꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯃꯁꯨꯡ ꯅꯤꯡꯉꯝꯈꯤꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯃꯊꯪꯒꯤ ꯑꯃꯨꯛ ꯍꯤꯗꯤꯡꯒ ꯂꯂꯣꯟꯕ ꯆꯠꯄꯒꯤ ꯃꯇꯝ ꯌꯧꯔꯛꯂꯗꯨꯅ ꯃꯕꯨꯡꯁꯤꯡ ꯑꯗꯨ ꯃꯍꯩ ꯆꯠꯅꯕ ꯊꯧꯔꯥꯡ ꯇꯧꯕ ꯍꯧꯅꯔꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯕꯤ ꯃꯥꯒꯤ ꯂꯩꯖꯕ ꯁꯦꯟ ꯈꯔ puthoklaga macha hangoi-busu magi mama-singgi matung ilhanduna hidingga lalonba chatpa yauhange khalame. Asumna chaubi mahaki leijaba taret sinja khara puthokduna mabungsingda macha hangoi adubusu hidingga lalonba chatpada khara pubiyu haina sinare. Mabungsing aduna yabiduna hirubakta phaija ama konbiraga tunghanduna makhoi yumdagi khongsalakle. Lam amadagi lam amada mathang sum holakpana angang mayam sanaduna leiba mafam amada amuk yaurakle. Angang sing aduna uchek langmaidung ama makhongda thauri pullaga amuk thadokduna paihalli amuk hek chingsin tawduna sanarambadu hangoi aduna hek urure. Madu ubada mahak yamna mathwai nungairamde aduna iping-pingna sumna hairai. Mama, hi amukta khambiko. Kari tawre ibo nangna hi amuk khamo haibaduna. Haina hi adu magi mama sing aduna khamle. Hi adu hek khambaga hangoi aduna hairai. Mama, usek asi leibiyu. Magi mama sing aduna mama na pirakpa sel adudagi uchek langmai adu angang sing adudagi leibire aduga mangonda pire. Magi makhut hek yaubaga hangoi aduna uchek aduda hairai. Marup, aina nangbu thadoklage ko. Naning tamna paikro aikhoi ani marup adum oirasiko. Hayeng karigumba aina awaba taba matamda nangbu kaurakpada nang lauko marup. Uchek langmai adu thadok pikre. Magi mama sing adusu karimatan nang haulak haudabanina upai leihawdraduna tingag yingduna dumak leihaure. Asumna amuk mathang hi adu honduna lakpana mafam amada angang kharana lairen macha ama sanaduna leirambadu amuk thengnarure.
ꯑꯗꯨꯗꯁꯨ ꯍꯪꯉꯣꯏ ꯑꯗꯨꯅ ꯂꯥꯏꯔꯦꯟ ꯃꯆꯥ ꯑꯗꯨ ꯂꯩꯕꯤꯌꯨ ꯍꯥꯏꯅ ꯇꯛꯄꯗꯒꯤ ꯃꯥꯒꯤ ꯃꯥꯝꯃꯁꯤꯡ ꯑꯗꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯂꯩꯕꯤꯔꯦ꯫ ꯃꯃꯥꯅ ꯄꯤꯔꯛꯄ ꯁꯦꯜꯁꯨ ꯄꯨꯡꯂꯣꯏ ꯂꯣꯏꯈꯤꯕꯗꯒꯤ ꯃꯈꯣꯏꯗꯣ ꯑꯁꯨꯝꯅ ꯈꯟꯅꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯍꯪꯉꯣꯏ ꯑꯁꯤ ꯊꯅꯝꯕꯅ ꯐꯔꯅꯤ꯫ ꯃꯥ ꯁꯨꯝ ꯌꯥꯎꯔꯕꯗꯤ ꯑꯩꯈꯣꯏ ꯈꯨꯔꯧ ꯊꯥꯡꯗꯨꯅ ꯂꯩꯔꯅꯤ꯫ ꯃꯥꯒꯤꯁꯨ ꯃꯥꯒꯤ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯖꯍꯧꯔꯁꯅꯨ꯫ ꯑꯁꯨꯝꯅ ꯍꯪꯉꯣꯏ ꯑꯗꯨ ꯂꯩꯔꯥꯏꯗ ꯊꯥꯡꯊꯗꯨꯅ ꯊꯅꯝꯂꯒ ꯃꯈꯣꯏ ꯍꯤ ꯍꯣꯟꯗꯨꯅ ꯌꯨꯝꯂꯣꯝꯗ ꯑꯗꯨꯃꯛ ꯊꯨꯅ ꯆꯠꯈ꯭ꯔꯦ꯫ ꯍꯪꯉꯣꯏ ꯑꯗꯨ ꯃꯥꯒꯤ ꯃꯥꯝꯃꯁꯤꯡ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯅ ꯀꯔꯤꯁꯨ ꯍꯥꯏꯖꯕ ꯅꯪꯍꯧꯗꯅ ꯂꯩꯍꯧꯔꯦ꯫ ꯂꯥꯏꯔꯦꯟ ꯑꯗꯨꯅ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯍꯥꯏꯔꯛꯏ, "ꯃꯔꯨꯞ, ꯅꯪꯅ ꯑꯩꯒꯤ ꯊꯋꯥꯏ ꯀꯟꯕꯤꯔꯦ꯫ ꯑꯩꯁꯦ ꯅꯪꯒꯤ ꯂꯃꯟ ꯇꯣꯜꯂꯤꯕꯅꯤ꯫ ꯅꯪ ꯀꯔꯤꯒꯤ ꯋꯥꯔꯤꯕꯅꯣ? ꯂꯥꯎ, ꯑꯩꯒꯤ ꯏꯊꯛꯇ ꯇꯣꯡꯂꯛꯑꯣ꯫ ꯑꯩꯅ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯗ ꯅꯍꯥꯛꯄꯨ ꯁꯛ ꯇꯥꯛꯀꯅꯤ꯫ ꯑꯩꯒꯤ ꯏꯄꯥꯁꯨ ꯂꯥꯏꯔꯦꯟ ꯄꯨꯝꯅꯃꯛꯀꯤ ꯅꯤꯡꯊꯧꯅꯤ꯫ ꯅꯍꯥꯛꯅ ꯑꯩꯒꯤ ꯊꯋꯥꯏ ꯀꯟꯕꯤꯔꯛꯄꯅꯤ ꯍꯥꯏꯕꯗꯣ ꯑꯩ ꯁꯣꯏꯗꯅ ꯈꯪꯍꯟꯒꯅꯤ꯫ ꯃꯔꯨꯞ, ꯂꯥꯛꯑꯣ, ꯑꯩꯉꯣꯟꯗ ꯇꯣꯡꯂꯛꯑꯣ." ꯑꯁꯨꯝꯅ ꯂꯥꯏꯔꯦꯟ ꯑꯗꯨꯅ ꯍꯪꯉꯣꯏ ꯑꯗꯨꯕꯨ ꯃꯊꯛꯇ ꯇꯣꯡꯍꯜꯂꯒ ꯃꯌꯨꯝ ꯄꯥꯡꯅ ꯆꯠꯈ꯭ꯔꯦ꯫ ꯆꯠꯊꯣꯛꯈ꯭ꯔꯒ ꯀꯨꯏꯅ ꯍꯜꯂꯛꯇꯕ ꯃꯆꯥꯒꯤ ꯈꯟꯕꯗ ꯂꯥꯏꯔꯦꯟ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨ ꯃꯊ꯭ꯋꯥꯏ ꯋꯥꯅ ꯎꯪꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯆꯥꯅ ꯍꯪꯉꯣꯏ ꯑꯃ ꯇꯣꯡꯍꯜꯂꯒ ꯂꯥꯛꯄꯗꯨ ꯎꯕꯗ ꯉꯛꯄꯗ ꯈꯝ ꯊꯦꯡꯈ꯭ꯔꯦ꯫ ꯂꯥꯏꯔꯦꯟ ꯃꯆꯥ ꯑꯗꯨꯅ ꯃꯃꯥ ꯃꯄꯥꯗ ꯍꯥꯏꯔꯛꯏ, "ꯄꯥꯕꯥ, ꯏꯃꯥ, ꯑꯩꯒꯤ ꯃꯔꯨꯞ ꯍꯪꯉꯣꯏ ꯑꯁꯤꯅ ꯑꯩꯒꯤ ꯊꯋꯥꯏ ꯀꯟꯕꯤꯔꯛꯂꯤꯕꯅꯤ꯫ ꯅꯠꯂꯝꯗ꯭ꯔꯕꯗꯤ ꯑꯩ ꯁꯣꯏꯗꯅ ꯁꯤꯔꯝꯂꯒꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯃꯃꯥ ꯃꯄꯥꯗ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤ꯫ ꯂꯥꯏꯔꯦꯟ ꯅꯤꯡꯊꯧ ꯑꯗꯨꯗꯤ ꯄꯦꯟꯕꯒꯤ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯆꯥꯕꯨ ꯀꯟꯕꯤꯔꯛꯄꯒꯤꯗꯃꯛ ꯀꯔꯤ ꯄꯤꯁꯤꯒꯦ ꯈꯟꯕ ꯃꯈꯩ ꯈꯜꯂꯨꯔꯒ ꯃꯥꯒꯤ ꯊꯣꯛꯎ ꯍꯥꯏꯕꯗ ꯊꯣꯛꯄ ꯍꯤꯌꯥꯏ ꯑꯗꯨ ꯄꯤꯔꯒꯦ ꯍꯥꯏꯅ ꯂꯦꯞꯈ꯭ꯔꯦ꯫ ꯍꯣ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯏꯆꯥꯒꯤ ꯃꯔꯨꯞ ꯍꯪꯉꯣꯏ, ꯏꯄꯥ ꯄꯦꯜꯂꯦ꯫ ꯅꯪꯅ ꯏꯆꯥꯒꯤ ꯊꯋꯥꯏ ꯀꯟꯕꯤꯔꯛꯄꯒꯤꯗꯃꯛ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯅ ꯊꯝꯖꯕ ꯊꯣꯛꯎ ꯍꯥꯏꯕꯗ ꯊꯣꯛꯍꯟꯕ ꯌꯥꯕ ꯍꯤꯌꯥꯏ ꯑꯁꯤ ꯅꯪꯉꯣꯟꯗ ꯁꯤꯟꯅꯔꯒꯦ꯫ ꯃꯁꯤ ꯍꯨꯟꯕꯗ ꯅꯪꯒꯤ ꯑꯄꯥꯝꯕ ꯄꯨꯝꯅꯃꯛ ꯊꯣꯛꯍꯟꯕ ꯌꯥꯒꯅꯤ꯫ ꯏꯄꯥ ꯄꯦꯜꯂꯦ꯫ ꯅꯍꯥꯛ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯇ ꯑꯣꯏꯔꯣꯀꯣ꯫ ꯂꯥꯏꯔꯦꯟ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯤꯌꯥꯏ ꯑꯗꯨ ꯄꯤꯊꯣꯔꯛꯂꯦ, ꯑꯗꯨꯒ ꯑꯃꯨꯛ ꯇꯣꯔꯕꯥꯟꯗ ꯊꯝꯕꯤꯔꯝꯃꯤ꯫ ꯍꯪꯉꯣꯏ ꯑꯗꯨ ꯇꯣꯔꯕꯥꯟꯗ ꯐꯝꯗꯨꯅ ꯃꯌꯨꯝ ꯀꯔꯝꯅ ꯌꯧꯁꯤꯒꯦ ꯈꯜꯂꯝꯃꯤ꯫ ꯃꯃꯩꯊꯪꯗ ꯃꯍꯥꯛ ꯂꯧꯁꯤꯡ ꯑꯃ ꯂꯥꯛꯂꯦ, ꯎꯆꯦꯛ ꯂꯥꯡꯃꯩꯗꯣꯡ ꯀꯧꯔꯒꯦ ꯈꯜꯂꯛꯏ꯫ ꯍꯣ ꯎꯆꯦꯛ ꯂꯥꯡꯃꯩꯗꯣꯡ, ꯃꯔꯨꯞ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯑꯩꯗꯤ ꯌꯥꯝꯅ ꯋꯥꯔꯦ꯫ ꯑꯩꯅ ꯀꯧꯕꯁꯦ ꯇꯥꯔꯕꯗꯤ ꯅꯍꯥꯛ ꯑꯩꯒꯤ ꯅꯥꯛꯇ ꯑꯃꯨꯛꯇ ꯂꯥꯛꯄꯤꯌꯨ ꯃꯔꯨꯞ꯫ ꯃꯇꯝ ꯑꯗꯨꯗ ꯋꯥꯡꯅ ꯂꯩꯆꯤꯟ ꯅꯣꯡꯐꯥꯏ ꯃꯔꯛꯇ ꯅꯣꯡꯗꯣꯟ ꯊꯛꯇ ꯄꯥꯏꯗꯨꯅ ꯂꯩꯔꯝꯕ ꯂꯥꯡꯃꯩꯗꯣꯡꯅ ꯇꯥꯔꯗꯨꯅ ꯃꯤꯠꯅ ꯀꯨꯞꯄꯗ ꯃꯅꯥꯛꯇ ꯌꯧꯔꯛꯂꯦ꯫ "ꯃꯔꯨꯞ, ꯅꯪ ꯀꯔꯤ ꯑꯋꯥꯐꯝꯗ ꯇꯥꯔꯒꯦ? ꯍꯥꯏꯌꯨ, ꯑꯩ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦꯅ ꯂꯥꯛꯂꯤꯅꯦ." ꯃꯔꯨꯞ, ꯑꯩ ꯑꯋꯥꯐꯝꯗ ꯇꯥꯔꯦ꯫ ꯑꯩ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯌꯧꯅꯕ ꯄꯥꯝꯕꯩ ꯂꯩꯇ꯭ꯔꯗꯨꯅ ꯃꯔꯨꯞꯄꯨ ꯀꯧꯔꯛꯂꯤꯕꯅꯤ꯫ ꯑꯩꯕꯨ ꯈꯔ ꯊꯤꯟꯕꯤꯌꯨ ꯃꯔꯨꯞ꯫ ꯑꯁꯨꯝꯅ ꯎꯆꯦꯛ ꯂꯥꯡꯃꯩꯗꯣꯡꯅ ꯃꯥꯒꯤ ꯃꯔꯨꯞ ꯍꯪꯉꯣꯏ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯊꯛꯇ ꯇꯣꯡꯍꯜꯂꯒ ꯃꯌꯨꯝ ꯇꯥꯅ ꯊꯤꯟꯕꯤꯔꯝꯃꯤ꯫ ꯃꯆꯥ ꯍꯪꯉꯣꯏꯅ ꯇꯦꯛꯇ ꯀꯥꯏꯗ ꯍꯜꯂꯛꯄ ꯑꯗꯨꯗ ꯃꯃꯥꯗꯨꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ "ꯏꯕꯨꯡꯉꯣ, ꯅꯪ ꯍꯜꯂꯛꯂꯦꯗꯅ꯫ ꯅꯪꯒꯤ ꯃꯥꯝꯃꯁꯤꯡꯗꯤ ꯀꯗꯥꯏꯗ ꯂꯩꯍꯧꯔꯦ? ꯂꯥꯛꯑꯣ ꯂꯥꯛꯑꯣ." ꯃꯆꯥ ꯍꯪꯉꯣꯏ ꯑꯗꯨꯅꯁꯨ ꯍꯧꯈꯤꯕ ꯃꯥꯒꯤ ꯃꯥꯝꯃꯁꯤꯡꯒ ꯂꯣꯏꯅꯅ ꯆꯠꯈꯤꯕ ꯏꯁꯤꯡ ꯈꯣꯡꯆꯠ ꯑꯗꯨꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯃꯃꯥꯗ ꯂꯤꯔꯦ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯑꯋꯥꯠ ꯑꯄꯥ ꯑꯃꯠꯇ ꯂꯩꯔꯔꯣꯏ꯫ ꯀꯔꯤꯃꯠꯇ ꯋꯥꯔꯨꯔꯅꯨ꯫ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇꯤ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯗꯒꯤ ꯀꯔꯤꯁꯨ ꯇꯥꯗꯕ ꯑꯃ ꯑꯣꯏꯔꯒꯗꯕꯅꯤ." ꯃꯃꯥ ꯃꯆꯥꯗꯨ ꯏꯃꯨꯡꯗ ꯄꯨꯟꯅ ꯆꯪꯂꯛꯂꯦ꯫ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯒ ꯇꯨꯝꯅꯕ ꯐꯃꯨꯡꯗ ꯍꯤꯞꯊꯔꯦ꯫ ꯑꯗꯨꯕꯨ ꯃꯃꯥ ꯑꯗꯨꯗꯤ ꯄꯥꯛ ꯇꯨꯝꯊꯕ ꯌꯥꯔꯝꯗꯦ꯫ "ꯑꯩꯒꯤ ꯏꯆꯥꯁꯤꯕꯨ ꯋꯥꯈꯜ ꯆꯣꯏꯕꯒ ꯍꯥꯏꯕꯗꯨꯕꯨ ꯇꯧꯔꯕ ꯖꯥꯠꯂꯥ?" ꯑꯁꯨꯝꯅ ꯄꯪꯈꯟꯗ ꯈꯜꯂꯝꯂꯒ ꯃꯍꯥꯛ ꯑꯗꯨꯝ ꯇꯨꯝꯊꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝ ꯑꯗꯨꯗ ꯍꯪꯉꯣꯏ ꯑꯗꯨ ꯍꯧꯒꯠꯂꯛꯂꯒ ꯃꯥꯒꯤ ꯍꯤꯌꯥꯏ ꯑꯗꯨ ꯍꯨꯜꯂꯒ ꯍꯥꯏꯔꯝꯃꯤ, "ꯍꯣ ꯍꯤꯌꯥꯏ, ꯅꯪꯅ ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯕꯨ ꯐꯖꯔꯕ ꯆꯥꯎꯔꯕ ꯌꯨꯝ ꯑꯃ ꯑꯣꯜꯍꯟꯕꯤꯔꯛꯑꯣ." ꯑꯗꯨꯝꯅ ꯍꯤꯌꯥꯏ ꯑꯗꯨꯗ ꯅꯤꯖꯕꯗꯒꯤ ꯃꯤꯠꯅ ꯀꯨꯞꯄꯗ ꯃꯥꯒꯤ ꯑꯅꯤꯡꯕꯗꯨ ꯍꯤꯌꯥꯏ ꯑꯗꯨꯅ ꯊꯨꯡꯍꯟꯕꯤꯔꯦ꯫ ꯅꯣꯡꯉꯥꯜꯂꯛꯄꯗ ꯃꯃꯥꯗꯨ ꯑꯣꯜꯂꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯈ꯭ꯔꯦ꯫
ꯃꯆꯥ ꯍꯪꯉꯣꯏꯗꯨ ꯀꯧꯔꯒ ꯁꯣꯟꯊꯥꯡꯅꯅ ꯍꯪꯂꯛꯏ꯫ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯇꯥꯕ꯭ꯔꯅꯦꯍꯦ? ꯑꯩꯈꯣꯏꯅ ꯂꯩꯔꯤꯕꯁꯤꯕꯨ ꯀꯅꯥꯒꯤ ꯌꯨꯝꯗꯅꯣꯅꯦ? ꯏꯃꯥꯗꯤ ꯃꯤꯀꯞꯀ ꯊꯣꯛꯂꯛꯄꯗ ꯏꯉꯥꯎ ꯉꯥꯎꯔꯦꯅꯦ ꯅꯪꯕꯣ꯫ ꯏꯃꯥ, ꯑꯩꯅ ꯍꯥꯏꯕ ꯆꯨꯝꯗ꯭ꯔꯥ? ꯑꯩꯈꯣꯏ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯗꯕꯅꯤ꯫ ꯑꯗꯨꯒ ꯏꯃꯥꯒꯤ ꯊꯧꯒꯜ ꯇꯧꯅꯕ ꯍꯌꯦꯡꯃꯛ ꯀꯣꯅꯨꯡꯗ ꯆꯠꯇꯨꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯅꯃꯧ ꯑꯣꯏꯅꯕ ꯍꯥꯏꯕꯤꯔꯨꯆꯣ꯫ ꯏꯕꯨꯡꯉꯣ, ꯏꯃꯥ ꯉꯝꯃꯣꯏ꯫ ꯃꯇꯤꯛ ꯃꯄꯥꯁꯨ ꯆꯥꯗꯅ ꯑꯩꯈꯣꯏꯗꯕꯨ ꯅꯤꯡꯊꯧꯅ ꯃꯆꯥꯅꯨꯄꯤꯕꯨ ꯏꯃꯧ ꯑꯣꯏꯌꯨꯅ ꯄꯤꯔꯛꯄ ꯍꯧꯅꯗꯦꯅꯦ ꯅꯪꯕꯣ꯫ ꯍꯪꯉꯣꯏ ꯄꯣꯛꯄꯤ ꯃꯃꯥ ꯆꯥꯎꯕꯤꯗꯨ ꯃꯆꯥꯅ ꯍꯟꯖꯤꯟ ꯇꯛꯃꯟꯕꯗꯒꯤ ꯂꯥꯏꯕꯛ ꯍꯦꯛꯇ ꯌꯦꯡꯂꯨꯔꯒꯦ ꯍꯥꯏꯅ ꯊꯧꯅꯥ ꯑꯃ ꯂꯥꯛꯂꯦ꯫ ꯄꯨꯕ ꯌꯥꯕ ꯂꯤꯛꯀꯣꯜ ꯈꯔ ꯄꯨꯔꯒ ꯀꯣꯅꯨꯡ ꯀꯥꯔꯛꯂꯦ꯫ ꯅꯤꯡꯊꯧꯗ ꯂꯤꯛꯀꯣꯜ ꯑꯗꯨ ꯀꯠꯂꯒ, ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯑꯩꯍꯥꯛ ꯏꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯔꯤꯕꯅꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯍꯪꯉꯣꯏ ꯄꯣꯛꯄꯤ ꯑꯗꯨꯅ ꯀꯔꯤ ꯀꯔꯝꯕ ꯑꯋꯥꯠ ꯑꯄꯥ ꯂꯩꯕꯗꯒꯤ ꯂꯥꯛꯂꯤꯕꯅꯣ ꯈꯟꯗꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯍꯪꯂꯛꯏ꯫ ꯆꯥꯎꯕꯤ, ꯅꯪꯅ ꯅꯤꯡꯊꯧꯒꯤ ꯅꯥꯛꯇ ꯂꯥꯛꯄꯗꯤ ꯀꯔꯤ ꯋꯥꯠꯂꯤ? ꯅꯪꯒꯤ ꯀꯔꯤ ꯃꯇꯦꯡ ꯄꯥꯡꯉꯨꯒꯦ? ꯆꯤꯡꯅꯕ ꯂꯩꯇꯅ ꯍꯥꯏꯌꯨ꯫ ꯅꯤꯡꯊꯧꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯍꯪꯉꯣꯏ ꯃꯃꯥ ꯆꯥꯎꯕꯤꯅ, ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯍꯥꯛꯅ ꯑꯋꯥꯠ ꯑꯄꯥ ꯂꯩꯗꯨꯅ ꯏꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯂꯥꯛꯄ ꯅꯠꯆꯗꯦ꯫ ꯅꯅꯥꯏ ꯅꯨꯕꯤ ꯑꯩꯍꯥꯛꯅ ꯂꯥꯛꯆꯔꯤꯕ ꯑꯁꯤꯗꯤ ꯃꯖꯥ ꯏꯕꯦꯝꯃ ꯇꯝꯐꯥꯁꯅꯥꯕꯨ ꯏꯆꯥ ꯍꯪꯉꯣꯏꯗ ꯄꯤꯕꯤꯔꯣ, ꯏꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯗꯨꯅ ꯅꯤꯖꯕ ꯂꯥꯛꯆꯕꯅꯤ꯫ ꯃꯥꯒꯤ ꯌꯥꯝꯅ ꯊꯥꯖꯗꯅ ꯍꯥꯏꯔꯛꯄ ꯋꯥ ꯑꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯑꯗꯨ ꯌꯥꯝꯅ ꯍꯧꯅ ꯐꯥꯛ ꯅꯣꯛꯂꯨꯔꯒ ꯆꯥꯎꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯆꯥꯎꯕꯤ, ꯅꯪꯕꯨ ꯍꯪꯉꯣꯏ ꯄꯣꯛꯄꯗꯒꯤ ꯉꯥꯎꯔꯕ꯭ꯔꯣ? ꯑꯉꯥꯎ ꯂꯥꯏꯆꯨꯕ ꯍꯥꯏꯕꯗꯨ ꯇꯧꯔꯕ꯭ꯔꯣ ꯅꯪꯕꯣ? ꯃꯗꯨꯗ ꯆꯥꯎꯕꯤꯅ ꯇꯥꯞ ꯑꯣꯛꯇꯨꯅ ꯁꯛꯐꯝ ꯍꯟꯖꯤꯜꯂꯒ, ꯅꯠꯇꯦ ꯏꯅꯤꯡꯊꯧ, ꯅꯅꯥꯏꯕꯨ ꯑꯉꯥꯎꯕꯤ ꯑꯣꯏꯅ ꯂꯧꯕꯤꯒꯅꯨ꯫ ꯅꯅꯥꯏꯅ ꯍꯪꯒꯠꯆꯔꯤꯕꯁꯤ ꯌꯥꯕꯤꯌꯨ꯫ ꯃꯖꯥ ꯏꯕꯦꯝꯃ ꯇꯝꯐꯥꯁꯅꯥ ꯏꯃꯧ ꯑꯣꯏꯖꯔꯒꯦ ꯏꯅꯤꯡꯊꯧ꯫ ꯅꯅꯥꯏꯅ ꯑꯃꯨꯛꯀꯁꯨ ꯏꯀꯣꯛ ꯅꯣꯟꯖꯔꯤ꯫ ꯃꯥꯅ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛ ꯇꯤꯜꯂꯝꯂꯤꯕ ꯂꯣꯏꯁꯪ ꯃꯆꯥꯁꯤꯡꯒꯤ ꯃꯃꯥꯡꯗ ꯇꯧꯕꯅ ꯅꯤꯡꯊꯧ ꯑꯗꯣ ꯍꯥꯏꯐꯝ ꯈꯪꯗꯅ ꯁꯥꯎꯅꯤꯡꯈ꯭ꯔꯦ, ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯁꯥꯎꯅ, ꯀꯔꯤ? ꯅꯪꯒꯨꯝꯕ ꯂꯝꯖꯥ ꯁꯔꯥ ꯃꯇꯤꯛ ꯃꯄꯥ ꯆꯥꯏ ꯆꯥꯗꯦꯁꯨ ꯈꯪꯗꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯅꯪꯒꯤ ꯍꯪꯉꯣꯏꯒꯤ ꯅꯃꯧ ꯑꯣꯏꯒꯦ ꯀꯥꯏꯅ ꯍꯥꯏꯖꯕꯁꯨ ꯁꯥꯔꯤꯌꯦ? ꯍꯥꯏ, ꯀꯅꯥ ꯂꯩ? ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯦ ꯃꯉꯛ ꯄꯥꯏꯗꯨꯅ ꯂꯥꯛꯇꯨꯅ ꯏꯟꯊꯣꯛꯈꯣ꯫ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯁꯥꯔꯗꯅ꯫ ꯑꯁꯨꯝꯅ ꯃꯅꯥꯏꯁꯤꯡꯅ ꯍꯪꯉꯣꯏ ꯃꯃꯥꯗꯨ ꯃꯉꯛꯁꯝ ꯂꯥꯛꯇꯅ ꯏꯟꯗꯨꯅ ꯇꯥꯟꯊꯣꯔꯛꯂꯦ꯫ ꯆꯥꯎꯕꯤ ꯏꯀꯥꯏ ꯐꯤꯔꯨꯞ ꯈꯨꯝꯗꯨꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯊꯣꯡꯒꯥꯟꯗ ꯃꯃꯥ ꯍꯜꯂꯛꯄ ꯈꯧꯔꯥꯡꯅ ꯉꯥꯏꯗꯨꯅ ꯍꯪꯉꯣꯏ ꯑꯗꯨ ꯂꯩꯔꯝꯃꯤ꯫ ꯃꯃꯥꯅ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯅꯤꯡꯕ ꯀꯥꯏꯅ ꯍꯜꯂꯛꯄꯗꯨ ꯎꯕꯗ ꯍꯪꯉꯣꯏ ꯑꯗꯨ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ, ꯌꯥꯝꯅꯁꯨ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯃꯃꯥꯅ ꯀꯣꯅꯨꯡꯗ ꯊꯣꯛꯈꯤꯕ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯆꯤꯠꯊꯗꯅ ꯃꯆꯥ ꯍꯪꯉꯣꯏꯗ ꯇꯝꯂꯦ꯫ ꯃꯗꯨꯗ ꯍꯪꯉꯣꯏ ꯑꯗꯨ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ, ꯃꯊꯟꯇ ꯁꯣꯟꯖꯔꯝꯃꯤ꯫ ꯂꯥꯛꯆꯈ꯭ꯔꯦꯗ, ꯃꯈꯣꯏꯅ ꯏꯃꯥꯕꯨ ꯌꯥꯝꯅ ꯊꯤꯅ ꯏꯀꯥꯏꯕ ꯄꯤꯔꯛꯂꯕ꯫ ꯐꯩ, ꯈꯪꯒꯅꯤ꯫ ꯏꯃꯥ, ꯍꯌꯦꯡꯁꯦ ꯀꯣꯅꯨꯡꯗ ꯑꯃꯨꯛꯇꯒ ꯆꯠꯄꯤꯗꯕ ꯌꯥꯗ꯭ꯔꯦ꯫ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯅꯤꯡꯊꯧꯗ ꯈꯪꯍꯟꯗꯕ ꯌꯥꯗꯦ꯫ ꯆꯥꯎꯕꯤꯁꯨ ꯍꯪꯉꯣꯏꯒꯤ ꯃꯃꯥꯅꯤ, ꯑꯗꯨꯅ ꯃꯃꯥ ꯃꯆꯥ ꯋꯥꯈꯜ ꯆꯞ ꯃꯥꯟꯅꯩ꯫ ꯃꯉꯣꯟꯗꯁꯨ ꯑꯅꯝ ꯇꯥꯟꯕ, ꯃꯤꯅ ꯍꯦꯟꯕ ꯌꯥꯗꯕ ꯊꯧꯅꯥ ꯑꯃꯗꯤ ꯌꯥꯎꯔꯤ꯫ ꯐꯩ, ꯑꯩ ꯍꯌꯦꯡꯃꯛ ꯁꯣꯏꯗꯅ ꯑꯃꯨꯛ ꯀꯣꯅꯨꯡ ꯆꯠꯀꯅꯤ꯫ ꯅꯣꯡꯉꯥꯜꯂꯦ ꯍꯪꯉꯣꯏꯅ ꯃꯃꯥꯗ, ꯏꯃꯥ, ꯁꯦꯝ ꯁꯥꯕ ꯂꯣꯏꯕꯤꯔꯣ ꯀꯣꯅꯨꯡ ꯆꯠꯅꯕ꯫ ꯑꯗꯨꯒ ꯅꯤꯡꯊꯧꯗ ꯍꯪꯕꯤꯌꯨ, ꯑꯩꯈꯣꯏꯅ ꯅꯤꯡꯊꯧꯒꯤ ꯑꯄꯥꯝꯕ ꯀꯔꯤ ꯇꯧꯕ ꯉꯝꯂꯕꯗꯤ ꯇꯝꯐꯥꯁꯅꯥ ꯄꯤꯕꯤꯒꯗꯒꯦ ꯍꯥꯏꯅ ꯍꯪꯉꯨꯆꯣ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯉꯥꯡꯅꯔꯒ ꯆꯥꯎꯕꯤꯗꯨ ꯉꯁꯤꯁꯨ ꯀꯣꯅꯨꯡ ꯑꯃꯨꯛ ꯀꯥꯔꯛꯂꯦ꯫ ꯃꯇꯝ ꯑꯗꯨ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯌꯪ ꯂꯥꯎꯅ ꯃꯤ ꯇꯤꯟꯕ ꯃꯇꯝ ꯑꯣꯏꯔꯝꯃꯤ꯫ ꯍꯪꯉꯣꯏ ꯃꯃꯥ ꯆꯥꯎꯕꯤꯅ ꯑꯃꯨꯛ ꯀꯣꯅꯨꯡ ꯀꯥꯔꯛꯄꯗꯨꯗ ꯀꯔꯦꯝꯅꯗꯨꯅ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ, ꯆꯥꯎꯕꯤ, ꯅꯪ ꯉꯁꯤꯗꯤ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯕ ꯂꯥꯛꯂꯤꯕꯅꯣ? ꯍꯥꯏꯌꯨ꯫ ꯅꯅꯥꯏ, ꯑꯩ ꯉꯁꯤꯗꯤ ꯏꯅꯤꯡꯊꯧꯒꯤ ꯑꯄꯥꯝꯕ ꯑꯃꯇꯪ ꯈꯪꯅꯤꯡꯗꯨꯅ ꯂꯥꯛꯆꯕꯅꯤ꯫ ꯏꯅꯤꯡꯊꯧꯒꯤ ꯀꯔꯝꯕ ꯑꯄꯥꯝꯕꯗꯨ ꯅꯅꯥꯏ ꯑꯩꯈꯣꯏꯅ ꯄꯥꯡꯊꯣꯛꯆꯔꯕꯗꯤ ꯅꯆꯥ ꯏꯕꯦꯝꯃ ꯄꯤꯕꯤꯕ ꯉꯝꯕꯤꯒꯗꯒꯦ ꯇꯥꯛꯄꯤꯌꯨ ꯏꯅꯤꯡꯊꯧ꯫ ꯃꯃꯥ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧꯗꯣ ꯍꯧꯅ ꯅꯣꯛꯂꯒ ꯕꯣꯔ ꯃꯟꯇ꯭ꯔꯤꯗ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯕꯣꯔ ꯃꯟꯇ꯭ꯔꯤ, ꯑꯩꯒꯤ ꯑꯄꯥꯝꯕ ꯑꯃ ꯍꯦꯛꯇ ꯄꯤꯅꯤ ꯏꯆꯥꯅꯨꯄꯤ ꯄꯤꯌꯨ ꯍꯥꯏꯔꯤꯅꯦꯍꯦ꯫ ꯐꯔꯦ, ꯏꯆꯥꯅꯨꯄꯤ ꯄꯤꯔꯒꯦ꯫ ꯑꯩꯒꯤ ꯑꯄꯥꯝꯕ ꯄꯤꯅꯤ ꯍꯥꯏꯔꯕꯅꯤꯅ ꯌꯦꯡꯉꯣꯏ, ꯑꯩꯅ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯋꯥꯁꯛꯇꯨꯅ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ, ꯀꯔꯤꯒꯨꯝꯕ ꯅꯪꯅ
ꯀꯣꯅꯨꯡꯗꯒꯤ ꯅꯈꯣꯏꯒꯤ ꯌꯨꯝ ꯐꯥꯎꯕꯒꯤ ꯂꯝꯕꯤ ꯑꯁꯤ ꯁꯅꯥꯅ ꯏꯪꯒ꯭ꯔꯤ ꯁꯤꯠꯄ ꯂꯨꯄꯥꯅ ꯃꯐꯦꯜ ꯑꯣꯏꯕ ꯂꯝꯕꯤ ꯑꯣꯏꯍꯟꯕ ꯉꯝꯂꯕꯗꯤ ꯏꯆꯥꯅꯨꯄꯤ ꯑꯁꯦ ꯅꯆꯥ ꯍꯪꯉꯣꯏꯗ ꯄꯤꯔꯦ ꯍꯥꯏꯅ ꯂꯧꯔꯣꯍꯦ꯫ ꯑꯁꯨꯝꯅ ꯃꯤꯌꯥꯝꯒꯤ ꯃꯃꯥꯡꯗ ꯅꯤꯡꯊꯧꯅ ꯋꯥꯁꯛꯇꯨꯅ ꯃꯆꯥ ꯄꯤꯒꯅꯤ ꯍꯥꯏꯔꯕꯗ ꯆꯥꯎꯕꯤ ꯃꯄꯨꯛꯅꯤꯡꯗ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯤ꯫ ꯅꯤꯡꯊꯧꯗ ꯈꯨ ꯂꯩꯇꯥꯅ ꯈꯨꯔꯨꯝꯂꯗꯨꯅ "ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯑꯩꯍꯥꯛ ꯅꯨꯡꯉꯥꯏꯖꯔꯤ, ꯏꯅꯤꯡꯊꯧꯒꯤ ꯑꯄꯥꯝꯕꯗꯨ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯖꯒꯦ" ꯍꯥꯏꯔꯝꯂꯒ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯤ꯫ ꯑꯗꯨꯕꯨ ꯑꯗꯨꯛ ꯆꯥꯎꯈ꯭ꯔꯕ ꯊꯕꯛ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅ ꯇꯧꯕ ꯉꯝꯒꯗ꯭ꯔꯥ ꯈꯟꯅ ꯂꯥꯛꯄꯅ ꯃꯌꯨꯝ ꯌꯧꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯊꯣꯡꯒꯥꯟꯗ ꯉꯥꯏꯉꯝꯗꯅ ꯀꯣꯅꯨꯡꯗꯒꯤ ꯃꯃꯥ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕ ꯍꯪꯉꯣꯏ ꯑꯗꯨ ꯃꯃꯥ ꯍꯜꯂꯛꯄ ꯎꯕꯗ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯁꯨꯝꯅ ꯍꯪꯂꯛꯏ, "ꯏꯃꯥ, ꯉꯁꯤꯗꯤ ꯅꯤꯡꯊꯧꯅ ꯀꯔꯤ ꯍꯥꯏꯔꯛꯂꯦ?" "ꯏꯕꯨꯡꯉꯣ, ꯑꯗꯨꯛ ꯆꯥꯎꯈ꯭ꯔꯕ ꯊꯕꯛꯄꯨ ꯀꯅꯥꯅ ꯉꯝꯒꯗꯒꯦ? ꯀꯔꯤꯒꯨꯝꯕ ꯉꯝꯗ꯭ꯔꯕꯗꯤ ꯅꯤꯡꯊꯧꯕꯨ ꯀꯔꯦꯝꯅꯕꯒꯤ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯒꯅꯤ ꯍꯥꯏꯔꯛꯏ꯫ ꯏꯃꯥ ꯏꯆꯥꯗꯤ ꯂꯣꯏꯔꯦꯗꯣ." ꯃꯃꯥꯗꯨ ꯋꯥꯈꯜ ꯋꯥꯅ ꯎꯈꯣꯡꯇꯦꯟꯗ ꯉꯥꯗꯨꯅ ꯐꯝꯈ꯭ꯔꯦ꯫ ꯃꯃꯥꯕꯨ ꯊꯦꯝꯖꯤꯜꯂꯗꯨꯅ ꯍꯪꯉꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯀꯔꯤꯃꯠꯇ ꯋꯥꯒꯅꯨ, ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯗꯣ ꯅꯃꯧ ꯑꯣꯏꯒꯗꯧꯔꯕꯅꯤ." ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯆꯕꯨꯛ ꯂꯣꯝꯂꯛꯄꯗ ꯍꯪꯉꯣꯏ ꯑꯗꯨ ꯇꯨꯃꯤꯟꯅ ꯍꯧꯒꯠꯇꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯍꯤꯌꯥꯏ ꯑꯗꯨ ꯃꯥꯡꯗ ꯊꯝꯂꯒ ꯁꯟ ꯁꯥꯗꯨꯅ ꯇꯥꯏꯕꯪ ꯃꯄꯨꯕꯨ ꯅꯤꯡꯁꯤꯡꯂꯒ ꯈꯨꯔꯨꯝꯗꯨꯅ ꯅꯤꯖꯔꯛꯏ꯫ "ꯍꯦ ꯍꯤꯌꯥꯏ ꯑꯊꯣꯏꯕ, ꯉꯁꯤ ꯀꯣꯅꯨꯡꯗꯒꯤ ꯑꯩꯒꯤ ꯌꯨꯝ ꯐꯥꯎꯕꯒꯤ ꯂꯝꯕꯤ ꯑꯁꯦ ꯁꯅꯥꯅ ꯏꯪꯒ꯭ꯔꯤ ꯁꯤꯠꯄ ꯂꯨꯄꯥꯅ ꯃꯐꯦꯜ ꯑꯣꯏꯕ ꯂꯝꯕꯤ ꯑꯣꯏꯍꯟꯕ ꯉꯝꯂꯕꯗꯤ ꯅꯤꯡꯊꯧꯅ ꯃꯆꯥꯅꯨꯄꯤ ꯑꯩꯉꯣꯟꯗ ꯄꯤꯒꯅꯤ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯂꯦ꯫ ꯅꯍꯥꯛꯅ ꯑꯩꯒꯤ ꯑꯅꯤꯡꯕꯁꯦ ꯑꯃꯨꯛꯇ ꯊꯨꯡꯍꯟꯕꯤꯌꯨꯀꯣ." ꯑꯉꯛꯄꯅꯤ, ꯍꯤꯌꯥꯏ ꯑꯗꯨꯒꯤ ꯃꯇꯤꯛ ꯃꯌꯥꯏ꯫ ꯃꯤꯠꯅ ꯀꯨꯞꯄꯗ ꯀꯣꯅꯨꯡꯗꯒꯤ ꯃꯥꯒꯤ ꯌꯨꯝ ꯐꯥꯎꯕꯒꯤ ꯂꯝꯕꯤ ꯑꯗꯨ ꯁꯅꯥꯅ ꯏꯪꯒ꯭ꯔꯤ ꯁꯤꯠꯄ ꯂꯨꯄꯥꯅ ꯃꯐꯦꯜ ꯑꯣꯏꯕ ꯂꯝꯕꯤ ꯑꯣꯏꯈ꯭ꯔꯦ꯫ ꯄꯨꯝꯂꯪ ꯍꯦꯛ ꯂꯪꯉꯤ꯫ ꯑꯗꯨ ꯎꯕꯗ ꯍꯪꯉꯣꯏ ꯑꯗꯨ ꯉꯝꯈꯩ ꯂꯩꯇꯅ ꯍꯔꯥꯎꯈ꯭ꯔꯦ꯫ ꯃꯥꯒꯤ ꯃꯊꯧ ꯄꯥꯡꯊꯣꯛꯄ ꯂꯣꯏꯔꯒ ꯇꯨꯃꯤꯟꯅ ꯐꯃꯨꯡ ꯆꯪꯗꯨꯅ ꯍꯤꯞꯊꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯅꯣꯡ ꯉꯥꯟꯕ ꯉꯥꯏꯉꯝꯗꯅ ꯃꯃꯥ ꯑꯗꯨꯕꯨ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯃꯃꯥꯗꯨꯁꯨ ꯍꯧꯒꯠꯂꯛꯂꯒ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯄꯨꯡꯉꯛ-ꯉꯛꯈ꯭ꯔꯦ꯫ ꯍꯔꯥꯎꯕꯒꯤ ꯄꯟꯈꯩꯁꯨ ꯂꯩꯈꯤꯗ꯭ꯔꯦ꯫ ꯂꯣꯏꯁꯪ ꯃꯆꯥꯁꯤꯡꯒꯤ ꯃꯃꯥꯡꯗ ꯅꯤꯡꯊꯧꯅ ꯍꯥꯏꯈꯤꯕꯗꯨ ꯃꯍꯥꯛ ꯊꯨꯅ ꯅꯤꯡꯊꯧꯗ ꯉꯛꯄ꯭ꯔꯥ ꯍꯥꯏꯅ ꯈꯪꯅꯤꯡꯂꯛꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯃꯥ ꯃꯆꯥ ꯇꯥꯟꯅꯔꯒ ꯆꯥꯎꯕꯤ ꯀꯣꯅꯨꯡ ꯀꯥꯔꯛꯂꯦ꯫ ꯅꯤꯡꯊꯧꯗꯨ ꯍꯥꯟꯅ ꯈꯪꯂꯝꯂꯦ꯫ ꯃꯌꯥꯝ ꯃꯃꯥꯡꯗ ꯉꯥꯡꯊꯣꯛꯈꯤꯕꯅ ꯃꯗꯨ ꯉꯥꯛꯅ ꯆꯠꯇꯕ ꯌꯥꯗ꯭ꯔꯗꯨꯅ ꯍꯪꯉꯣꯏꯗ ꯃꯆꯥ ꯊꯥꯖꯗꯨꯅ ꯂꯨꯍꯣꯡꯈ꯭ꯔꯦ꯫ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯃꯄꯥꯕꯨꯡꯅ ꯃꯍꯥꯛꯄꯨ ꯅꯝꯗꯅ ꯍꯪꯉꯣꯏꯗ ꯂꯨꯍꯣꯡꯕꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯍꯟꯅꯈ꯭ꯔꯕꯗ ꯃꯥꯒꯤ ꯀꯥꯗ ꯃꯆꯥ ꯏꯕꯦꯝꯃ ꯇꯝꯐꯥꯁꯅꯥꯗꯨ ꯀꯞꯇꯨꯅ ꯂꯩꯔꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯂꯨꯍꯣꯡꯕꯒꯤ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯃꯥꯅ ꯍꯨꯛꯈꯤꯕ ꯀꯨꯟꯗꯣ ꯄꯔꯦꯡ ꯑꯗꯨ ꯃꯉꯛꯁꯝꯅ ꯁꯤꯔꯒ ꯁꯛꯆꯨ ꯆꯪꯈꯣꯜꯂꯕ ꯆꯨꯡꯐꯤꯔꯥꯟ ꯆꯥꯔꯕ ꯐꯖꯈ꯭ꯔꯕ ꯄꯥꯈꯪ ꯑꯃ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯃꯆꯥ ꯏꯕꯦꯝꯃ, ꯀꯔꯤ ꯇꯧꯔꯦ? ꯉꯁꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯗꯨꯛ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯤꯕꯗꯨꯕꯨ ꯀꯔꯤ ꯅꯤꯡꯕ ꯊꯨꯡꯗꯕ ꯂꯩꯔꯕꯒꯦ? ꯁꯦꯡꯅ ꯍꯥꯏꯕꯤꯌꯨ." ꯉꯁꯥꯏ ꯃꯈꯩ ꯀꯞꯇꯨꯅ ꯂꯩꯔꯝꯕ ꯇꯝꯐꯥꯁꯅꯥꯗꯨ ꯄꯥꯈꯪ ꯑꯗꯨꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯂꯩꯗꯨꯅ ꯌꯦꯡꯈꯠꯂꯛꯄꯗ ꯄꯥꯈꯪ ꯑꯗꯨ ꯍꯦꯛ ꯎꯕꯗ ꯃꯤꯇ꯭ꯔꯪ ꯊꯥꯗꯨꯅ ꯁꯨꯃꯠꯄꯒꯨꯝ ꯃꯉꯣꯟꯗ ꯃꯤꯠꯐꯝ ꯍꯣꯡꯗꯅ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯗꯨꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯄꯥꯈꯪ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯩꯅ ꯃꯆꯥ ꯏꯕꯦꯝꯃꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕꯗꯒꯤ, ꯅꯤꯡꯊꯧꯒꯤ ꯃꯐꯝꯗꯒꯤ ꯏꯃꯥ ꯊꯥꯗꯨꯅ ꯃꯆꯥ ꯏꯕꯦꯝꯃꯕꯨ ꯅꯤꯖꯔꯨꯕꯗꯒꯤ ꯉꯁꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯈꯤꯕꯅꯤ꯫ ꯄꯨꯝꯅꯃꯛꯁꯦ ꯑꯩꯒꯤ ꯏꯔꯥꯜꯅꯤ, ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ." ꯍꯥꯏꯔꯝꯂꯒ ꯊꯣꯛꯈꯤꯒꯦ ꯍꯥꯏꯅ ꯃꯃꯥ ꯍꯦꯛ ꯂꯩꯊꯣꯛꯈꯤꯕꯒ ꯄꯥꯈꯪ ꯑꯗꯨꯒꯤ ꯐꯤꯖꯤ ꯑꯗꯨ ꯇꯥꯞ ꯐꯥꯗꯨꯅ, "ꯉꯥꯏꯈꯣ, ꯍꯧꯖꯤꯛꯇꯤ ꯏꯄꯥꯒꯤ ꯌꯥꯊꯪ ꯉꯥꯛꯇꯨꯅ ꯑꯩ ꯑꯁꯦ ꯅꯍꯥꯛꯀꯤ ꯅꯅꯥꯏ ꯅꯨꯕꯤ ꯑꯣꯏꯔꯕꯅꯤ꯫ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯒꯅꯨ꯫ ꯐꯔꯦ, ꯋꯥꯔꯕꯁꯨ ꯋꯥꯃꯤꯟꯅꯕ ꯇꯥꯔꯦꯗꯣ." ꯑꯁꯨꯝꯅ ꯄꯥꯈꯪ ꯑꯗꯨ ꯃꯃꯥꯏ ꯂꯩꯁꯤꯜꯂꯛꯇꯨꯅ ꯆꯠꯈꯤꯗ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯅꯨꯃꯤꯗꯥꯡꯅ ꯃꯤ ꯑꯣꯏꯕ ꯑꯗꯨꯒ ꯑꯌꯨꯛ ꯅꯨꯡꯊꯤꯜꯅ ꯍꯪꯉꯣꯏ ꯑꯣꯏꯗꯨꯅ ꯂꯩꯔꯛꯄꯗꯨ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯌꯥꯝꯅ ꯄꯥꯝꯂꯝꯗꯦ꯫ ꯍꯪꯉꯣꯏꯗꯒꯤ ꯃꯇꯧ ꯀꯔꯝꯅ ꯃꯤ ꯑꯣꯜꯂꯛꯄ ꯑꯗꯨꯒ ꯑꯃꯨꯛ ꯍꯪꯉꯣꯏ ꯑꯣꯟꯈꯤꯕ ꯍꯥꯏꯕꯗꯨ ꯂꯣꯟꯅ ꯆꯪꯁꯤꯟꯗꯨꯅ ꯃꯄꯨꯔꯣꯏꯕ ꯈꯪꯍꯟꯗ ꯀꯨꯞꯅ ꯇꯥꯟꯅꯗꯨꯅ ꯌꯦꯡꯁꯤꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯌꯥꯝꯅ ꯀꯨꯞꯅ ꯂꯣꯟꯅ ꯁꯦꯟꯅꯔꯛꯄ ꯑꯗꯨ ꯃꯥꯒꯤ ꯍꯤꯌꯥꯏ ꯑꯗꯨꯅꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯦ꯫ ꯅꯣꯡꯃ ꯑꯍꯤꯡ ꯑꯊꯦꯡꯕ ꯑꯃꯗ ꯃꯄꯨꯔꯣꯏꯕꯅ ꯇꯨꯝꯈ꯭ꯔꯕꯗ
tuminna yamna cheksinna mapuroiba khangendana tuminna hogolaklaga hangoi maku adu tangoi tana mai thadokle aduga amuk tuminna phamungda karisu tawdaba saduna hiplami aduga taibang panba mapubu mapukningda chena thagonaduna ngasi mana tawruriba thabak adu asoi angam thoktaba oihenbiyu ko haina khurumjerami magi thamoi singna mapuroibabu ningjaba matau adu taibang mapuna ubiraduna mapuroibagi manglanda laklaga nahak hangoi amuk oiba yararoi aina nangbu taibang mi pungon onthokpirabani haina hairaklami mahak mikap khangthok thoklaklami masa adu hanthana yenglami asengba migi mawong adu kaidana leirambadu uraga mahak yamna haraujjarami matam aduda magi nupina hangoi maku adu mai thadokre tamlami mapuroibana saubagi mahutta mabu nungsina yengduna hanna na thagatlami asumna makhoi nungaina pankhirami